Hauzik Israel amasung Hamaskagi oiba landform asida Israel gi maikaidagi Palestinian mioi kaya ama otpi naibiriba asi makhatana tumina yengduna leithokloi haina Turkey gi maikaidagi fongdoklamnaga ikang kangaudana Turkey Israel amasung US makoi ahum punsinduna Syria gi lengak asi oina intukiba Haukiba matam khara asida HTS gi maikaidagi Syrian government asiga lan chengnaduna tapna Syria hairiba lam asi lawsilakpa matamda directly fongna yawsindraga Basar al-Assad ki lengak asi hek tukibaga Israel gi maikaidagi Syria sin matungna aduki matik yamna sawraba air strike chatharakriba karigino Anauba video amada amukka hana taramna uturi ngasigi video asida hauzik Syria da oirakliba fibam amasung masiki akoibagi oina lakliba anauba development singi matangna mu miyeng tabinasi Geopolitics ki oinadi nangi aigi haiba relation adudagidi aigi lebaki oipi interest haibasin khwaidagi maru oi haibasi matang asida su mayek sengna uva fangli ngasi songnariba Israel amasung Hamas Hezbollah Iran makoi ki oiba landform asi matam amada Turkey hairiba country asidu yamna active oina involve tawramki Gaza hairiba mafam asida Israel gi maikaidigi airstrike chathaduna angang kaya ama fawba asiyana nanglakpa adugi matangda country ni sigi manungda diplomatically yamna kanna muknaba ama aikoina ubu fangi Benjamin Netanyahu amasung Erdogan makoi ani gi maikaidigi wafum kaya ama fongdoknaduna yamna kanna muknaki masina maram oiduna Iran ngasi tawriba asigumna Turkey hairiba asisu ngasi Palestine nangliba awaba asibu yengduna Muslim Brotherhood ama oina makoi gi maikaidagi su Israel gi mathakta akanba action amadi lawkhalakpa yai haiduna ngainaramni Adubu hauzik songnariba Israel Hamas amasung Hezbollah gi oiba landform asigi kodong chaba lawduna Israel USA amasung Turkey hairiba country hum asina Basar al-Assad ki matam kuinadagi inthuba ngamdana lakliba lenga asibu HTS hairiba group asida makoi ahum punna tongsinduna masibu inthuankre ngasi Syria hairiba country asida Basar al-Assad ki oina lairamba regime asi losinkhibada Russia Ukraine ki oiba songnariba landform asina maram oiduna Russia gi maikei asomda mayonsinba ngamlaktaba adu khakta natana hauji songnariba Israel amasung Hezbollah gi oiba landform asinasu yamna chawbu manam ama oiri Iran gu punna chatpinaramba Basar al-Assad ki oiba lengak asina Hezbollah hairiba group asisu Iran support tawriba adugumna adumak support tawrambani maram aduna matam amada HTS natragana atopa rebel group singi maikaidagi Basar al-Assad ki lairiba lengak asibu lawsinnabagi damakta attack chatharabo matamda maninglondagi Hezbollah hairiba group asina mu makoidi oina onsilaktuna attack tawrukpadagi Khuman sausinba ngamdana adumak lakhibani adubu handaki matang asida Israel amasung Hamas Hezbollah gi oina songnariba landform asigi kodong chaba lawduna yamna ningthijana plan tawduna mapangal kallaba country singna tongsilaba matungda HTS hairiba group asina Basar al-Assad ki oiba lengak ase Syria dagi mafung fana mutatkre matam kuinadagi Iran yamna wada hona jaduna semjarakiba axis of resistance asi ngasi di pungsai saibagum tawre masigi heng matungda Israel gi maikaidigi ngasi Israel hairiba country asina lairiba territory asi aduki matik yamna pi maram aduna lakadoriba matam asida Israel gi oiba territory asi chawthoknabagi matam adu yawrakle haiduna yamna fongdorakli mata asida handak Basar al-Assad ki oiba lenga asi intuduna Israel amasung Turkey hairiba country ni sina mai pakhiba asida Saudi Arabia amasung Qatar hairiba country ni sisu yamna kana harauba yauri Turkey hairiba country asidi hanadagi hona Syria gi northern thangba mafam khara lawsinduna tonganba Kurdsinggi oina Kurdistan haiba country ama semnabagi damakta sangseliba kangbu asibu makoigi territory yausilaktanabagi damakta buffer zone ama semduna laklibani handaki matang asidagi hanadagi hena kumang sausinduna hairiba kangbu sing asi makoigi territory yausilaktanabagi damakta aduki matik yamna chawna sem saba loikre masida yamna interesting oiba thawdu ama haiba taragadi hapta anihum hena HTS hairiba group asina Basar al-Assad ki lenga asiga lanthengna tapna Syria lawsilakpa matamda Israel hairiba country asi nongmata openly thoruktuna yawsinde adubu Basar al-Assad na Syria thadoktuna chenkraba matung Israeli Prime Minister Benjamin Netanyahu masamak yauna Golan Heights tamna sangsilaktuna wafum kya ama fongdokraba matung Syria hairiba country si sen matung Israel gi maikaidagi aduki matik yamna chawba air strike chatakiba asida Israel gi maikaidagi kanamata thajade haiba wafum asi mayak sengna ulli Yom Kippur War Israel mai pakpadagi lawsinba Golan hairiba Syria gi mafam asi handak Basar al-Assad ki lenga asi loikiba matungda Basar al-Assad ki lenga ka Israel ga oina inakhiba agreement adu
Iramliba lenga adu leitrabanina Golan Height asi makoigi oire haiduna pamjaramba lam adu lawsin kiba kak nattana hairiba mafam asida Israelgi military asi mapung fana deploy tawraktuna lakadoriba matam asida Syria hairiba mafam asidagi natragana Irandagi oina lakpa yaba threatsing adubu counter tawnobagi damakta khwaidagi chawba khongthang ama lawkhatkre nakal amaromda ngasi makoigi site leptuna basara lasaki oiba lenga asiga lanchengna Syria asibu lawsilakliba HTS hairiba kangbu asi noma natraga nomadi Israel hairiba mafam asida onsilakpa yai haiba wafam asina mangda thamduna Israelgi maikaidagi Syria da leiramba mamangi sarkarna sizinaramba maru oiba mapangal kanba khulaising safam natragana laifam sing asi men oina target tauki maru oina chemical weapon asi men oina target tauba khak nattana ki warship na chingba samudra gi lambi de khudong chiningai oirakpa yaba sing asi su maru oina target tauki Israel na chatakhiba air strike aduda naval vessels sing asi ayamana target taukhibagi maru oiba maram asi Syria hairiba mafam asida nauna lakadoriba lenga asi amabu oigera Samudra gi oiba lambi asida Israel hairiba country asiga manaba sangda yauraktanaba natragana Israel da khudongthiba laktanabagi damakta mapung fana loisinbikibani nakal amaromda hojik Syria hairiba mafam asi makhal makha kayagi oiba rebel groups singna control tawduna leiba mafam kayama yauri masida US ki against leiba ISIS kuma group asisu adumak leiribani maramaduna Bashar al-Assad ki lengakna sizinaramba mapangal kan khulaising asi US ki against leiriba group asida takidana ba hana thugai hobagi oiba mamidusu aikoina uva fangli Bashar al-Assad ki lengak asi hek tukhiba matungda Israel Turkey amasung US hairiba country hum asigi air force tan direct sangsilaktuna Syria ki mafam kayada air strike chatharagliba asida uva fangba pattern asi Israel ki maikaida ki chathakhiba attack aduda khulai thampam ayamba target tauki adubu maru oina Israel ga thangnaduna leiriba Golan Height hojik makoina lawsinduna leiriba mafam asigi manang nakpada leiba mafam asida khwaidagi yamna attack chathaduna Israel tamna khudongthiba asi laktana bagi damakta wanakhiba adu uri US ki maikaidagi maru oiba khulai sing thampham sing attack tawraba matungda US na pamdaba atopa rebel group singna leiriba mafam aswaida strike chathakhibi mami adusu aikoina uri Turkey hairiba country asigi oinadi air strike asi yamna kana chathakite adubu makoina chathakhiba mafam asi Kurd singna control tawduna leiriba mafam asidagi khara naksinna leiba khulai thampam sing asida oina attack chathaki Syria gi Bashar al-Assad ki oiba regime asi tukhiba asida Hezbollah gi mating lakpa ngamkhidaba Russia gi oiba mating asi lakpa ngamkhidaba gi factor sing leiri adubu khwaidagi chawba maram asi Bashar al-Assad ki oina leiramliba lengak asigi economy asi aduki matik yamna nemba air strike chathanabagi damakte aircraft singbu thau hanabagi paisa fawba leitaba aduga leiriba lanmising asibu fangfam thokpa paisa adu fawba matik chana piba ngamdaba amasu corruption gi oiba maram kyasi leibana maram oiduna lanmising asigi maikaidagi lakliba rebel group sing asiga lanthing naningbagi oiba makoigi ihul adu fawdaba ama ikoina uba fangki Afghanistan da USA na thadokuna chakraba matungna makoina thamlamna khulaising adu paituna ngasi Afghanistan gi lenga asi Taliban na paiba asigumna ngasi HTS hairiba group asina Israel US amasung Turkey ke maikaidagi maru oiba khulaising thugai khiba taragasu atopa makhal kayagi oiba khulaising maru oina ground gi oiba mafam asi control tawba yaba matik sabu khulaising di HTS ki khudda ngasi tahawre